US amasung China hairiba country ani sigi lalongna maram oiduna yamthaknariba Myanmar hairiba country asida majau thokpugum lakadoriba matam asida India gi western thangba sarukta lairiba Pakistan hairiba country asisu US amasung China gi proxy war da karamba fibamda oirakadoribano haibagi oiba yamna chawba wahang nakal amoromda Pahalgam thokdoki matungda India gi maikeidagi chatakhiba operation sindurga khusamnana Indus Water Treaty suspend taukhibagi koiba kongtang asina hauzik nauna oirakliba fibam asida India amasung Pakistan hairiba country asi anoba lanfam amagi maikeida amuk changsilli Indus Turen gi oiba ising gi oiba wahau asi icham chamnadi loiroidori Pakistan gi maikeida gi wafum kayama fongdoktuna India bu warning taukraba matung asida hauzik na hauna Pakistan gi maikeida gi Pakistan da lairiba India gi oina laiba embassy da thabak tawduna lairiba diplomat sing India Pakistan gumba matam amada British ki loi oiramba Commonwealth country sing gi oina High Commissioner haina khangnariba miyosing asigi oiba Chana Thaknabadagi hauraga nongmagi punsida changadaba polamsing basic essentialsing asi blog tawnabagi damakta honabagi oiba khongthang ama leire haidun hauji yamna kana report tawnarakli Pakistani mainstream media kharada report tawnarakpa article kharagi machungina India ki oina leiriba Pakistan da leiriba embassy housing asigi oina cha hinjang thongbagi damakta khwaidagi yamna maru oiriba cooking gas asi Sui Northern Gas Pipeline hairiba asi sijinnaduna hairiba mafam asi fawba install tawsinduna madudagi directly sijinnabani adubu hairiba asibu block tawnabagi damakta honabagi oiba wafam ama leire haibagi oiba thawdok ama Indian diplomats natragana high commissioner oina leiriba miyosing asigi maikeidagi gas yaraktaba matamda thoraktuna togi cylinder da hanba gas sing asi leinabagi damakta honarakpa matamda mafam aduda leiramba local vendor sing dukan famliba sing asigi maikeidagi makoida gas ki oiba polam sing asi yonba yaroi haibagi oiba instruction pirammi marab aduna yoloi haibagi oiba wafam amakak amuk thorakpani masida sunattana miyoi amagi oina khwaidi yamna maru oiba potsak ama oiriba ising hairiba asigi oinasu mamangda piramba mineral package ki oiba ising sing adugi oiba supply adusu thingjinkre aduga tap ki oina pirakliba ising asi aduki matik yamna fattabana health ki oiba achoba problem lakpa yai haibagi oiba wafam sing asi su palli Masiga loina loina Pakistan gi oina lairiba nungti fongliba pauche sing asibu yeliba mi sing dasu Indian embassy sing asida pauche sing asi pitana bagi damakta instruction sing pire haibagi oiba local mi kharagi maikeigi adumak fongdok naba thingnai haina palli adubu hairiba wafam sing asi hauzik fawbagi oina Pakistan gi lairiba government ki maikeigi openly ignore tawduna masigumba amata laiti haiduna adumak lairi aduga forliba article sing asi dasu evidence oina mi sing gi maikeigi openly thorakpagi oiba wafam asi laitabani na chap chaba wafam ama oina fongdokpadi ngamnadri adubu hauji India amasung Pakistan gi oina Indus Turen gi oina leiriba ising gi wahau asidagi Pakistan gi maikeigi indirectly India bu pressure tawnabagi damakta honabu khongthang oiramba yai haiduna miyoi kharana adumak claim tawnabadi leiri tawdo asigi matangda Indian side gi mamangda UK gi maikeigi India da reparation fee oina paisa kaya ama piyu hairakpa matamda fongdokhiba wafam aduga manana handaki matang asidasu Vienna Convention of 1961 gi matungina yanakiba wafamsing adubu violate tawbani lan gi matamda fawba diplomat sing high commissioner sing asidi lan gi matamda fawba makoida sokpa yaroi haibagi oiba niyom leiriba makoi asibu nongmagi oiba punsida changraba yadaba polam fawba pidaba haibasi Vienna Convention asibu violate tawbani haiduna fongdoknari Pahalgam gi oiba thawdo adu thokraba matungda India gi maikeidi operation sinurga loinana Indus Water gi oiba treaty adu suspend tawkraba matungda Indus duration thingjinbagi oiba khongthang asida India amasung Pakistan gi oina leiriba fibam asi nahaunana amuk lanfam amagi maikeidi changsilaba asi leptribani Masana masabu field marshal ni haiduna declare tawjirkraba Pakistan gi army chief asimunin gi maikeidi US ta chalaba matungda India gi maikeidi gi Indus river sing asida dam sarakpa matamda athingba piro saba loiraba matungda misal sing kapthaduna thugaigani haiba wafam asi fongdokhibada ngairi Matam amagi Pakistan laigaki foreign ministry gi famsu pairamba Pakistani politician Bilawal Bhutto gi maikeidi gi Indus gi oina leiriba turen manga asigi haurakfam fawba Pakistan gi maikeidi gi suksoi soidana nongma natraga nongma reclaim tawrakhigani haibagi oiba wafam asisu yamna kanna fongdokli amabu oigera hauzik leirakliba fibam asida India gi maikeidi gi Indus Water Treaty asi suspend tawduna Indus Turen cheleba isingsing asida control tawba haujilakpa asina Pakistan gi oina yamna chawba impact kharadi leire haiba wafam asini hauzik lau singu gi oina ising changbagi oiba khwaidagi maru oiba matamsing oibasina su ama oiramba yai masi nattaba atopa maram kaya amasu leiramgani tawbatabu Pakistan asi hauzik ising thinjilakpa amasung Indiana control tawsilakpa asina aduki matik yamna chawba pressure amadi face tawre haibasi mayek sengna uba fangli
ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀ ꯌꯨꯑꯦꯁꯀ ꯌꯥꯅꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯟꯑꯦꯛꯁꯄ꯭ꯂꯣꯔഡ് ꯑꯣꯏꯅ ꯂꯩꯔꯤꯕ oil field kaya ꯑꯃꯒ ꯌꯨꯑꯦꯁ ꯀꯝꯄꯅꯤꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯄꯨꯟꯅ ꯇ꯭ꯔꯦꯗ ꯇꯧꯕꯤꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯛꯂꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯥꯕꯤꯌꯟ ꯁꯤ ꯇꯝꯅ ꯐꯥꯎꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯛꯂꯤꯕ ꯂꯝꯕꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯨꯒꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯤꯡꯇꯝꯕ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯂꯣꯆ ꯀꯟꯇ꯭ꯔꯤ ꯑꯃ ꯇꯥꯜꯂꯤꯕ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯂꯥꯎꯊꯣꯔꯛꯈ꯭ꯔꯕꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯣꯏꯜ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯎꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯌꯦꯡꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨꯑꯦꯁꯀꯁꯨ ꯑꯗꯨꯃꯛ ꯅꯛꯅꯕ ꯆꯥꯏꯅꯥꯒꯁꯨ ꯑꯗꯨꯃꯛ ꯅꯛꯅꯕ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯕ ꯆꯥꯏꯅꯥꯗꯒꯤ ꯑꯃꯨꯛ ꯂꯣꯟ ꯂꯧ ꯌꯨꯑꯦꯁꯇꯒꯤ ꯑꯃꯨꯛ ꯂꯣꯟ ꯂꯧ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯄ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ ꯃꯇꯝ ꯑꯃꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯚꯤꯌꯦꯠꯀꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯌꯨꯑꯦꯁꯀꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯦꯞꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯁꯤꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯕꯨ ꯄ꯭ꯔꯦꯁꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯁꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯒꯦꯟꯁꯇ ꯂꯦꯞꯍꯟꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯏꯟꯗꯤꯌꯥꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛ ꯑꯦꯟ ꯕꯦꯂꯦꯟꯁ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯛꯂꯤꯕ ꯑꯁꯤ ꯕꯦꯂꯦꯟꯁ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯃꯔꯝꯗꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯑꯃ ꯌꯥꯎꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯥꯀꯤꯁꯇꯥनी ꯖꯦꯅꯔꯦꯜꯅ ꯆꯥꯏꯅꯥꯗ ꯆꯠꯇꯨꯅ ꯆꯥꯏꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭रीꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯄꯦꯛꯀꯤ ꯃꯈꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯁꯥꯒꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯑꯃꯨꯛꯇ ꯁꯦꯟꯅꯈꯣ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯩꯁꯥ ꯊꯥꯗꯔꯛꯄ ꯂꯦꯞꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯊꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯇ ꯑꯃꯨꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ oil fieldsing ꯑꯁꯤꯗꯒꯤ crude oil ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯈꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯇꯔꯦꯁ ꯑꯍꯨꯝꯈꯛ ꯂꯩꯔꯤ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯇ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯑꯦꯁꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯊꯤꯡꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯐꯥꯎꯗꯗꯨꯅ ꯕꯦ ꯑꯣꯐ ꯕꯦꯡꯒꯜ ꯇꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯛꯄ ꯂꯝꯕꯤ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯟꯐ꯭ꯂꯤꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯕꯤꯌꯟ ꯁꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯄꯥꯀꯤꯁꯇꯥꯟ ꯐꯥꯎꯗꯨꯅ ꯁꯦꯝꯂꯛꯂꯤꯕ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯡꯖꯤꯟꯕ ꯌꯥꯝꯅ ꯀꯟꯅ ꯄꯥꯝꯂꯤ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯍꯟꯗꯛ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯆꯠꯊꯈꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯗꯨꯗ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏꯊꯤꯈꯤꯕ ꯑꯁꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯦꯌꯔ ꯑꯥꯔꯊ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤ ꯌꯨꯑꯦꯁꯇ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝꯅꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯔꯦꯌꯔ ꯑꯥꯔꯊ ꯃꯤꯅꯔꯦꯜ ꯑꯁꯤꯗ ꯆꯞ ꯆꯥꯕ ꯀꯟꯇ꯭ꯔꯣꯜ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯐꯪꯂꯤꯕ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯣꯏꯒꯦꯔꯥ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯣꯏꯒꯦꯔꯥ ꯔꯦꯌꯔ ꯑꯥꯔꯊ ꯃꯤꯅꯔꯦꯜꯕꯨ ꯍꯦꯛ ꯂꯩꯔꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯂꯦꯟꯖ ꯇꯧꯅꯤꯡꯂꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯌꯔ ꯑꯥꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯑꯁꯤ ꯃꯈꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯑꯣꯏꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯌꯨꯑꯦꯁꯅꯁꯨ ꯔꯦꯌꯔ ꯑꯥꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯑꯁꯤ ꯄꯥꯏꯁꯤꯟꯕ ꯄꯥꯝꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯄꯥꯝꯕ ꯑꯗꯨ ꯎꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯌꯔ ꯑꯥꯔꯊ ꯃꯤꯅꯔꯦꯜ ꯈꯔ ꯐꯪꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯂꯩꯕꯗꯒꯤ ꯃꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯄꯨꯁ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯌꯔ ꯑꯥꯔꯊ ꯃꯤꯅꯔꯦꯜ ꯑꯁꯤ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯀꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯥꯟꯕꯨꯡ ꯑꯣꯏꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯁꯤꯅꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯝꯅꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯁꯤ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯈꯔꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯕ ꯌꯥꯔꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯗ ꯄꯩꯁꯥ ꯊꯥꯗꯕ ꯂꯦꯞꯇꯦ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯅꯕ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯅꯤ ꯔꯦꯌꯔ ꯑꯥꯔꯊ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤ ꯐꯪꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯗꯁꯨ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯄꯥꯀꯤꯁꯇꯥꯟꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯁꯤꯕꯨ ꯕꯦꯂꯦꯟꯁ ꯇꯧꯗꯨꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯅꯔꯛꯂꯤꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ
ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯨ ꯑꯦꯁꯀꯤ ꯑꯣꯏꯕ ꯑꯦꯂꯥꯏ ꯑꯃ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯩꯃꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨ ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯦꯁ ꯑꯦꯁꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯃꯤꯗꯜ ꯏꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯃꯛ ꯂꯧꯈꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨ ꯑꯦꯁꯀꯤꯗꯃꯛꯇ ꯂꯦꯞꯇꯨꯅ ꯂꯥꯛꯄ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨ ꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯁꯤꯜꯂꯛꯂꯦ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨ ꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯅꯣꯟꯖꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯅ ꯑꯗꯨꯃꯛ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯕꯨ ꯗꯤꯌꯦꯒꯣ ꯒꯥꯔꯁꯤꯌꯥꯗ ꯌꯨ ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯇ ꯕꯣꯝꯕꯔ ꯀꯌꯥ ꯑꯃ ꯄꯨꯁꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯤꯕ ꯑꯁꯤꯅꯤ ꯃꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯊꯪꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯥꯟ ꯑꯁꯤꯕꯨ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯨ ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯜꯂꯣꯡ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ